ꯆꯤꯡ ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ? ꯇꯤꯌꯥꯔ ꯍꯥꯏ ꯇꯤꯌꯥꯔ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯐꯪꯗ꯭ꯔꯦ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯦꯃ ꯅꯦꯠ ꯁꯤꯔꯦ. ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯠ ꯁꯠ ꯂꯥꯎꯅ. ꯑꯣꯖꯥ ꯑꯩ ꯂꯩꯔꯦ ꯃꯁꯨꯔꯁ ꯑꯃꯨꯛꯀ ꯂꯥꯏꯛ ꯇꯧꯔꯛꯎ ꯁꯨꯔꯁ. ꯑꯣꯖꯥꯒꯤ ꯑꯍꯥꯟꯕꯩꯗꯨꯗ ꯌꯥꯍꯧꯗ꯭ꯔꯦ ꯅꯦꯠ ꯌꯥꯗꯗꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯤ. ꯅꯦꯠ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏ ꯕꯦꯟꯍꯧ ꯕꯦꯟꯙꯧ ꯄꯨꯔꯥ ꯁꯤꯔꯦ ꯕꯦꯡꯒꯂꯣꯔ ꯌꯧꯈ꯭ꯔꯦ ꯅꯦꯠꯁꯦ. ꯂꯥꯏꯛ ꯇꯧꯔꯦ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ. ꯑꯣꯖꯥ ꯉꯁꯤꯗꯤ ꯃꯄꯥꯟꯗꯕꯨ ꯂꯩꯔꯝꯃꯦ ꯅꯦꯠ ꯌꯥꯗꯅ ꯊꯣꯛꯂꯛꯏꯃꯤꯅꯦ ꯏꯇꯩꯃ. ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯑꯍꯨꯝ ꯃꯔꯤꯁꯦ ꯂꯥꯏꯛ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯂꯥꯏꯛ ꯑꯅꯤ ꯈꯤꯇ ꯂꯩ. ꯂꯥꯏꯛ ꯁꯠ ꯁꯠ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯅꯦꯠ ꯌꯥꯗꯦ ꯏꯇꯩꯃ ꯅꯦꯠ ꯌꯥꯗꯦ. ꯅꯦꯠꯁꯦ ꯁꯤꯔꯦ. ꯄꯥꯟ ꯏꯔꯣꯝꯕ ꯐꯥꯂꯣ ꯐꯥꯂꯣ. ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯃꯤꯅ ꯀꯧ ꯇꯥꯗꯕꯅꯤꯀꯣ. ꯅꯥꯇꯣꯟꯗꯩ ꯑꯃꯨꯛ ꯅꯥꯟꯊꯔꯛ ꯆꯤꯟꯕꯥꯟꯗꯩ ꯑꯃꯨꯛ ꯅꯥꯟꯊꯔꯛ. ꯋꯥꯎ ꯆꯤꯇ꯭ꯔꯥ ꯆꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯠ ꯁꯠ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯀꯣ ꯍꯥꯏ ꯕꯦꯟꯙꯧꯅ ꯕꯦꯟꯙꯧ ꯁꯠ ꯁꯠ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯌꯥꯔꯤꯉꯩꯁꯤꯒ. ꯀꯩꯅꯣ ꯕꯦꯟꯙꯧ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯨ ꯅꯦꯠ ꯑꯦꯜꯕꯤ ꯊꯥꯗꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ. ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤꯒ ꯕꯦꯟꯙꯧ ꯉꯥꯛꯇꯪ ꯁꯠ ꯁꯠ ꯇꯧꯁꯟꯕꯤꯔꯨꯁꯦ. ꯐꯩ ꯐꯩ ꯆꯥꯟꯅꯗꯕꯤ ꯅꯦꯠ ꯌꯥꯗꯕꯁꯦ. ꯑꯣꯖꯥ ꯏꯁꯩ ꯑꯃꯇꯪ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦꯗꯣ ꯑꯉꯥꯡꯗꯣ ꯍꯥꯏ ꯑꯁ ꯁꯨꯔꯁ ꯅꯨꯡꯗꯥꯡꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯇꯜꯂꯤꯍꯦ ꯍꯥꯏ ꯕꯦꯟꯙꯧꯅ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯆꯤꯇ꯭ꯔ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯑꯝꯇꯪ ꯈꯨꯝꯃꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯕꯗꯤ ꯃꯤꯅ ꯀꯧ ꯇꯥꯗꯕꯅꯤ ꯅꯥꯇꯣꯟꯗꯩ ꯑꯃꯨꯛ ꯅꯥꯟꯊꯔꯛ ꯆꯤꯟꯕꯥꯟꯗꯩ ꯑꯃꯨꯛ ꯅꯥꯟꯊꯔꯛ. ꯀꯔꯝꯕꯅ ꯅꯥꯜꯂꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯟꯇꯦꯕꯣ. ꯂꯣꯛ ꯑꯔꯨꯝ ꯐꯒꯥꯏꯗꯤ ꯄꯥꯟ ꯆꯥꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯅꯪꯒꯤ ꯆꯤꯟ ꯈꯣꯡꯒꯥꯎ ꯎꯝꯂꯤꯕ ꯃꯪꯀꯦ ꯍꯥꯏ ꯀꯣꯡꯀꯥ ꯎꯝꯂꯤꯕ ꯋꯥꯡꯕꯤꯟ ꯀꯗꯥꯏꯗꯅꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯆꯨꯝꯊꯣꯡ ꯕꯣꯔꯥ ꯑꯃꯦꯠꯄ ꯋꯥꯎ ꯍꯥꯎꯔꯦ ꯕꯦꯟꯙꯧꯗꯨꯗꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ. ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ. ꯑꯣꯖꯥ ꯊꯣꯛꯂꯒꯦ ꯐꯣꯟ ꯆꯪꯉꯦ. ꯂꯣꯏꯗꯣꯔꯦ. ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯣꯏꯒꯗꯧꯔꯦ ꯑꯣꯀꯦ ꯁꯨꯔꯖ ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ. ꯂꯥꯏꯛꯁꯤꯗꯤ ꯃꯤ ꯑꯍꯨꯝ ꯈꯛꯇ ꯂꯩꯀꯣ ꯆꯪꯉꯛꯄꯅ ꯃꯤ ꯃꯔꯤꯅꯤ. ꯐꯩ ꯐꯩ ꯆꯥꯟꯅꯗꯕꯤ ꯑꯣꯖꯥ ꯅꯦꯠ ꯌꯥꯗꯕꯁꯤꯁꯨ ꯃꯅꯤ ꯃꯅꯤ ꯅꯦꯠ ꯌꯥꯗꯕꯁꯨ ꯐꯩ ꯐꯩ ꯆꯥꯟꯅꯗꯕꯤ ꯆꯞ ꯃꯥꯟꯅꯩ. ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯍꯤꯗꯥꯛ ꯐꯈ꯭ꯔꯦꯗ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯍꯤꯗꯥꯛ ꯐꯈ꯭ꯔꯦꯗ ꯍꯣꯏ ꯍꯣꯏ. ꯀꯅꯥꯅꯣ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯤꯁꯤꯕꯣ? ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯖ ꯒꯨꯗ ꯅꯥꯏꯠ. ꯙꯩꯅꯅꯤ ꯍꯥꯏꯕꯅꯦ ꯑꯣꯀꯦ. ꯍꯣꯁ ꯇꯨꯝꯈ꯭ꯔꯦ. ꯕꯦꯟꯙꯧ ꯇꯨꯝꯗꯦ 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 ꯕꯦꯟꯙꯧ ꯇꯨꯝꯗꯦ ꯅꯦꯠ ꯌꯥꯗꯗꯅ ꯕꯦꯟꯙꯧ ꯅꯦꯠ ꯌꯥꯗ ꯇꯧꯕ. ꯁꯠ ꯁꯠ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯅꯦꯠ ꯌꯥꯗꯕꯁꯤꯁꯨ ꯙꯩꯅꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯣꯏ
ꯙꯩꯅꯅꯤ ꯄꯨꯏꯅꯅꯤ ꯏꯇꯩꯃ ꯙꯩꯅꯅꯤ ꯄꯨꯏꯅꯅꯤ ꯅꯦꯠ ꯌꯥꯗꯕꯁꯤꯁꯨ ꯕꯦꯟꯙꯧ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯏꯕꯣꯍꯜ ꯊꯥꯔꯤꯕ ꯅꯦꯠ ꯌꯥꯗꯕꯁꯤꯁꯨ ꯂꯤꯂꯥ ꯑꯃꯅꯤ ꯅꯦꯠ ꯌꯥꯗꯕꯁꯨ ꯂꯤꯂꯥ ꯑꯃꯅꯤ ꯅꯪꯒꯤ ꯀꯦꯃꯦꯔꯥ ꯁꯦꯡꯗꯦꯗ ꯍꯥꯏꯌꯦ ꯁꯦꯡꯕꯅꯤ ꯁꯦꯡꯕꯅꯤ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯀꯣ ꯁꯦꯡꯕꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯑꯣꯖꯥ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯅꯥꯇ ꯁꯤꯡꯍꯕꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯚꯛꯇꯤ ꯑꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯙꯧ ꯅꯁꯨꯗꯕꯨ ꯚꯛꯇꯤ ꯇꯧꯕ ꯌꯥꯕ꯭ꯔꯥꯅꯦ ꯕꯦꯟꯙꯧ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯇꯨꯝꯅꯤꯡꯉꯦ ꯑꯣꯖꯥ ꯇꯨꯝꯅꯤꯡꯉꯦ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯀꯣ ꯗꯥꯇꯤꯃꯥ ꯉꯜꯂꯤ ꯀꯩꯅꯣ ꯆꯤꯇ꯭ꯔꯥ ꯆꯦꯟꯈ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯆꯦꯟꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯋꯥꯔꯤꯁꯤ ꯑꯣꯖꯥ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯅꯇꯁꯤꯡꯍꯕꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯚꯛꯇꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯕꯦꯟꯙꯧ ꯃꯁꯨꯗ ꯚꯛꯇꯤ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯄ꯭ꯔꯥꯙꯅꯤꯀꯣ ꯕꯦꯟꯙꯧ ꯃꯌꯥꯝꯅꯤ ꯉꯥꯏꯍꯥꯛ ꯌꯥꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯕꯣ ꯑꯗꯨꯝ ꯁꯠ 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 ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟꯅꯥꯎꯅ ꯅꯣꯏ ꯌꯥꯗꯅ ꯍꯟꯗꯛ ꯍꯨꯝꯅꯤ ꯃꯔꯤ ꯁꯨꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯣꯍꯜ ꯑꯦꯜꯕꯤ ꯊꯥꯏ ꯅꯦꯠ ꯌꯥꯗꯕꯗꯒꯤ ꯂꯣꯏꯈꯔꯦ ꯗꯤꯌꯥꯁꯨ ꯂꯣꯏꯔꯦ ꯑꯣ ꯗꯤꯌꯥꯁꯨ ꯂꯣꯏꯔꯕ ꯑꯣ ꯍꯟꯗꯛ ꯅꯤꯅꯤ ꯊꯥꯗꯕꯅꯤꯅ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯦ ꯃꯥꯒꯤ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯋꯥꯔꯝꯅꯤ ꯇꯨꯝꯃꯝꯅꯤ ꯏꯆꯦ ꯇꯣꯝꯕꯤꯗꯣ ꯅꯍꯥꯟꯒꯩꯗꯤ ꯄꯨꯡ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯑꯁꯨ ꯄꯨꯡ 12 ꯕꯔꯥꯕꯔ ꯂꯩꯕꯅꯤ ꯁꯨꯝ ꯂꯩꯕꯅꯤ ꯏꯕꯣꯍꯜ ꯑꯦꯜꯕꯤ ꯊꯥꯏ ꯅꯦꯠ ꯌꯥꯗꯕꯗꯒꯤ ꯂꯣꯏꯈꯔꯦ ꯗꯤꯌꯥꯁꯨ ꯂꯣꯏꯔꯦ ꯍꯣꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯅꯦ ꯕꯦꯟꯙꯧ ꯅꯣꯡꯅꯒ ꯂꯦꯞꯇ꯭ꯔꯦ ꯍꯟꯗꯛ ꯂꯩꯔꯝ ꯍꯥꯏꯁꯤꯅꯤ ꯀꯥꯟꯅꯗꯦꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯒꯤ ꯅꯨꯡꯗ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯚꯨꯕꯨꯇꯤ ꯑꯣꯏꯔꯝꯒꯅꯤ ꯂꯣꯏꯔꯦ ꯕꯦꯟꯙꯧ ꯃꯆꯨ ꯊꯃꯣꯏꯗꯤ ꯚꯨꯕꯨꯇꯤ ꯅꯠꯇꯦꯀꯣ ꯂꯣꯁꯒꯨꯜꯂꯥꯅꯤ ꯂꯣꯁꯒꯨꯜꯂꯥ ꯖꯥꯃꯨꯟꯅꯤ ꯖꯥꯃꯨꯟ ꯕꯦꯟꯙꯧ ꯃꯆꯨ ꯊꯃꯣꯏꯗꯤ ꯖꯥꯃꯨꯟꯅꯤꯀꯣ ꯕꯦꯟꯙꯧ ꯇꯥꯕ꯭ꯔꯣ ꯃꯆꯨꯗꯤ ꯚꯨꯕꯨꯇꯤ ꯑꯈꯥꯕ ꯅꯠꯇꯦꯀꯣ ꯔꯣꯁꯒꯨꯜꯂꯥꯅꯤ ꯔꯣꯁꯒꯨꯜꯂꯥ ꯁꯨꯒꯔ ꯆꯤꯅꯤꯅꯤ ꯑꯍꯥꯟꯕ ꯊꯥꯔꯝꯃꯤ ꯕꯦꯟꯙꯧ ꯄꯨꯡ 9:30 ꯑꯗꯥꯏꯗ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ ꯑꯣ ꯍꯣ ꯍꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯆꯦꯟꯈ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ
ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯈ꯭ꯔꯕꯣ? ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ. ꯏꯁꯂꯥꯝ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏ ꯏꯁꯩ ꯁꯛꯄꯒꯤ. ꯑꯣ ꯃꯩꯁꯅꯥꯝꯒꯤ ꯑꯣꯀꯦ. ꯍꯣꯏ ꯉꯁꯤꯗꯤ ꯂꯩꯄꯥꯛꯅꯨꯡꯗ ꯏꯁꯩ ꯁꯛꯅꯒꯗꯕꯅꯤ. ꯅꯁꯨꯗꯤ ꯐꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯕꯦꯟꯙꯧ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯦ. ꯖꯤ ꯀꯦ ꯒꯣꯄꯥꯜꯒꯤ ꯑꯦꯜꯕꯤꯁꯨ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯒ ꯏꯁꯩ ꯁꯛꯏꯅꯦ. ꯑꯣ ꯑꯣ ꯑꯣ. ꯇꯔꯥꯃꯉꯥꯗꯁꯨ ꯏꯁꯩ ꯂꯩ ꯍꯥꯏ. 15 ꯑꯥꯒꯁ. ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ, ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ. Yang angkatnya siapa tuh usia kenal-kenal ini teh? Manus naik UK Gopal GLB 10 AM dani. Oh ayuk dah. Okay. Wow, Patanjali Hare Krishna waja look happy bro. Look how lo jere Patanjali nang di look har bro. Thank you. Hagachari Patanjali. Ne jada handa LB ne tha. Ah ma thara mi ne jada dana lo isan garaga ne. Second agam hore mi. Hare Krishna ojalu happy bro. Patanjali look har bro. Ay ojalu habalu are. Look haba pure lo ba. 9:30 40 दा लोग हावल हो रहे हैं. जरे ओजा ओहो अदुना ओइबा ताय हंडक मरक ओजागी एलबी उदबसे मने ने जादन तोबने हन ने जादे हकाम दो आय चही मले चंगौ नंग चही मले चंगौ को खुतुम जे सुगदम Sana Leibak Manipur, Manipur Ima Leibak Manipur. Sana Leibak Manipur, Manipur Ima Leibak Manipur. Inna Chikna Panba Manipur, Irana Wai Chari Manipur. Ima Leibak Idamukta, Mugna Thawai Katiba Biti Gendati. Tanggal General Citra Nusita ko Chahi Muleraga Komen Chang Pasya
ꯆꯍꯤ ꯑꯃ ꯂꯩꯔꯒ ꯀꯣꯃꯦꯟ ꯆꯪꯉꯛꯄꯁꯦ ꯅꯨꯡꯁꯤꯀꯣ ꯍꯧꯈ꯭ꯔꯦ ꯅꯦꯠ ꯕꯦꯟꯗꯧ ꯑꯁꯤꯒ ꯀꯔꯤꯝ ꯇꯧꯗꯦ ꯐꯖꯅ ꯁꯛꯎ ꯍꯥꯏ ꯁꯛꯄ ꯍꯩꯇꯦ ꯕꯦꯟꯗꯧ ꯕꯦꯟꯗꯧꯅ 이ꯔꯛꯄꯗꯨꯒ ꯑꯗꯨꯝ ꯁꯛꯆꯜꯂꯤꯅꯤ ꯅꯣꯡꯗ ꯅꯣꯡꯉꯖꯕꯤ ꯊꯋꯥꯏ ꯊꯥꯈꯩ ꯃꯅꯤꯄꯨꯔꯒꯤ ꯑꯉꯝꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯅꯣꯡꯗ ꯅꯣꯡꯉꯥꯏ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯐꯥꯁꯤꯒꯤ ꯁꯒꯥꯏꯗ ꯀꯥꯈꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯅꯤ ꯂꯩꯔ ꯈꯨꯝꯒꯦ ꯍꯥꯏꯌꯦ ꯑꯁꯤꯅ ꯄꯣꯞ ꯑꯩꯅ ꯁꯨꯖꯟꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯩ ꯑꯥꯔꯇꯤ ꯕꯖꯔꯥꯖꯣꯗꯣ ꯑꯣꯖꯥꯒꯤ ꯃꯍꯩꯁꯪꯗ ꯑꯉꯥꯡꯁꯤꯡꯒ ꯏꯁꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯑꯁ ꯀꯥꯎꯅ ꯇꯧꯔꯤꯃꯤꯅꯦ ꯄꯇꯟꯖꯂꯤ ꯄ꯭ꯂꯤꯖ ꯋꯥꯔꯧꯅꯨ ꯑꯣꯖꯥ ꯍꯟꯗꯛ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯒ ꯇꯧꯗꯅ ꯊꯥꯔꯛꯇꯕꯅꯤꯀꯣ ꯋꯥꯔꯧꯅꯨ ꯄꯇꯟꯖꯂꯤ ꯑꯥꯔꯇꯤ ꯕꯖꯔꯥꯖꯣꯗꯣ ꯀꯥꯎꯁꯜꯂꯛꯑꯦꯅꯦ आरती बजाओ नंद कुमार गावत ब्रज बधो आनंदो विभोरे वाह ब्लू लाए वेलकम ब्लू लाइक ऑप्शन बिरो थैंक यू ब्लू वेलकम ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯂꯐꯣꯏ ꯍꯥꯞꯂꯒ ꯌꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯣꯠꯅꯤꯡꯕ ꯗꯧꯅ ꯅꯨꯡꯁꯤꯔꯤꯔꯣ ꯕꯦꯟꯙꯧꯗꯨꯝꯅ ꯈꯟꯕꯤꯅꯨ ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ गावाता ब्रज आनंदो विभोरे मदन मुकुरुजिनी बदन उज्जवल रसा परे को खाता नयन जुगोलो nga macha oina taure ngasidi wow hawbani rasa pare koi khata noyana jugolo ojagi kari mathel no nga macha ni na nga macha duga awat thadiga thonge ama salad taure ko 비라종이 성담이니 서예 방에 비라종이 성담이니 서예 여서불다버나 안개 유하로마도리 चामरे बता सुकोरी सिरुको मंजूरी अनि थोकना नुसिख्रेदा छै थोंगना नुसिख्रेदा छै चामरे बता सुकोरी सिरुको मंजूरी दस वृंदावन अंगे उहारो माधुरी पतंजलि ताब्रो कुइरे सकमत सकता बसी से चित्रा थोक्रब्रो ऐ नों सिगिद्रे चित्रा एबा अंगांग से चही लेरगा कमेंट दे चंगपा कुइरमनी चासलगा लारि हंतोगा ꯌꯥꯝꯅ ꯅꯨꯡꯁꯤꯒꯕ ꯏꯁꯩꯅꯤ ꯕꯦꯟꯙꯧ ꯑꯥꯔꯇꯤ ꯏꯁꯩꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯁꯛꯄ ꯕꯦꯡꯒꯨꯂꯤ ꯁꯩꯁꯛ ꯂꯣꯏ ꯃꯥꯟꯅꯈ꯭ꯔꯦ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯅ ꯂꯣꯏ ꯁꯤꯟꯈ꯭ꯔꯦ ꯍꯥꯟꯅꯒꯤ
Bengali Rasdo Mankare Hare Krishna Chume Chume Patanjali Thaina Oja Guru Singhi Bengali in the Same Ko Bengali Maron the Same Hajikti Matam Sigi Matungina Hagulaiba Naharun Singh Hagulaiba Si Chen Singh China Bengali Saga Penjatapama Power Akoi Da Ka Hangako Jaru Kusin Hangai Karigi Koi Mite Luna Sakadana Karigi Miron Saino Gaina Sum Haiko Jaure Adi Arthasu Kangdava Ko Aduna Sum Hajite Maitero Nasanaba Asini Matam Matamgi Matam Matamgi Irei Haitare Patanjali Ko Matam Matamgi Kanuni Koi Matam Matamgi Hinjanga Haidrane Jum Haina Sisu Matam Matamgi Own Malakpa Haitare Patanjali Kaina Ojasingi Jan Sina Tamoi Sona Tamoi Degi Sai Matani Nam Siko Janungsi Patanjali Thagatsari Bidore Nali Ribro Chitra Thokra Mare Yen Tabani Insale Jianu Koba Toba Kamai Koba Jianu Elvi Thariba Aduni Snowmaya Handaki Neti Problem Sina Tabana Karakan Baga Video Sema Sungamdre Agamiamgi Elvi Su Changbangam Tauriba Aduna Aigi the Sumi Changapa Wale and the Mig the Changabanako Aduna what out there Sum Shia Bachino Karala Veduga Sum Sina Wai Sunabani Oh yeah okay What am me Elvi Thari Tajasano Window Disturb Taurano Tanchale that's in El Pibaka Chipendo Bios Yog Tabaga Akonaga Bidu Simba Haitabaga Young White Chitra Tokamare I could coach no near Jaring and a Saturday Saloga, don't know quite be so over there. Men never support Jow Diego. Mint Mary Palasu Udre Hose Pilabania. See a nudo Elvithadi Bendo disturb over Nuko. See a no Elvithadi number the Cody banner. Oh, see a new secretary in a window. Maja Angang Singna English Say Loitai Arthadi Moy Amata Kangde Nati Aina Angang Singda Arthur Kangbra Kang Hangbada Kangde Nungaibagi Asum Tabani Hai Boy Asumna Bengali Saisak Asigisu Artha Kangdrabu Kangdaba Madugi Rasa Du Kangladi Karisu Kaidraba Kalida Sume Haibadi Hauji Taurise Patanjali
ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯗꯤ ꯂꯣꯏꯅ ꯈꯪꯉꯦ. ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟ ꯖꯦꯅꯦꯔꯦꯁꯟꯁꯤ ꯍꯧꯒꯠꯂꯛꯏ. ꯍꯧꯖꯤꯛꯀꯥꯟ ꯍꯧꯒꯠꯂꯛꯏꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯇꯝꯕ, ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯇꯝꯕ, ꯑꯗꯨꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ. ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯥꯔꯃꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯅꯁꯨ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯉꯥꯡꯗꯦ. ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯒ ꯍꯥ ꯈꯥ ꯂꯤꯌꯥ, ꯀꯩ ꯅꯃꯤꯡ ꯀꯧꯏ ꯍꯪꯉꯒ ꯃꯦꯔꯥ ꯅꯥꯝ ꯑꯟꯖꯂꯤ ꯍꯦ, ꯑꯁꯨꯃꯥꯏꯅ ꯈꯨꯝꯕ. ꯑꯗꯨꯅ ꯄꯇꯟꯖꯂꯤ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅꯤ ꯈꯪꯕꯨꯗꯤ ꯀꯩ ꯈꯪꯒꯅꯤ, ꯈꯪꯉꯒꯁꯨ ꯃꯣꯏꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯅ ꯁꯛꯀꯗꯕꯅꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ. ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯇꯟꯖꯂꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅ ꯌꯥꯝꯁꯜꯂꯛꯄꯅ ꯍꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯎꯕ ꯇꯥꯔꯦ ꯀꯣ. ꯃꯅꯤ ꯃꯅꯤꯒ ꯃꯇꯝ ꯆꯦꯜꯁꯤꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯠꯄ ꯇꯥꯕꯅꯤ. ꯑꯗꯨꯅꯤ ꯄꯇꯟꯖꯂꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ. ꯀꯩꯅꯣꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯡꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯀꯣꯏꯁꯟ ꯍꯪꯉꯛꯄ. ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯣ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯆꯠꯅꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯒ ꯑꯩꯈꯣꯏꯅ ꯆꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯆꯠꯅꯔꯝꯕ ꯅꯤꯇꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯣ, ꯁꯥꯏꯟꯁꯅ ꯇꯥꯟꯕ ꯐꯪꯉꯔꯣꯏꯗꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯄꯇꯟꯖꯂꯤ. ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯤꯅ ꯈꯪꯗꯕ, ꯃꯣꯏꯅ ꯂꯥꯏꯔꯤꯛꯇ ꯍꯦꯛꯇ ꯉꯝꯕ. ꯃꯥꯅꯤ ꯃꯥꯅꯤ ꯑꯣꯖꯥ, ꯃꯇꯝ ꯆꯦꯜꯁꯤꯒ ꯂꯣꯏꯅꯅ ꯁꯨꯝ ꯆꯠꯄ ꯇꯥꯕꯅꯤ. ꯑꯗꯨꯅꯤ. ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ, ꯊꯥꯏꯅꯒꯤ ꯑꯣꯖꯥꯁꯤꯡ ꯑꯍꯟꯁꯤꯡꯅ ꯆꯠꯅꯔꯝꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯨꯂꯣꯟꯁꯤꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯀꯣ. ꯃꯁꯤ ꯁꯥꯏꯟꯁꯅꯒ ꯆꯪꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ. ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯡꯁꯤꯅ ꯊꯥꯏꯅ ꯑꯍꯟꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ, ꯂꯥꯏꯔꯤꯛ ꯍꯩꯔꯛꯇꯕ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯦꯅ ꯁꯨꯝ ꯍꯥꯏꯕ ꯀꯣ. ꯁꯤ ꯍꯥꯏꯔ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯇꯥꯕ. ꯑꯗꯨꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯁꯨꯝ ꯆꯠ ꯇꯥꯔꯦ. ꯊꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯕꯣꯏꯂꯤꯉꯩꯗ ꯁꯥ ꯆꯥꯕꯗꯤ ꯍꯥꯏꯅ ꯌꯦꯔꯨꯝ ꯄꯨꯁꯜꯂꯛꯄ ꯃꯥꯡꯉꯦꯅ ꯍꯣꯏ ꯂꯥꯎꯅꯩ. ꯍꯧꯖꯤꯛꯇꯤ ꯈꯨꯠꯅ ꯄꯥꯏꯔ ꯆꯠꯅꯔꯦ, ꯂꯦꯝꯅꯔꯦꯕꯀꯣ. ꯁꯤꯅꯤ ꯃꯇꯝꯒꯤ ꯏꯆꯦꯜ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯈꯪꯒꯗꯕ ꯍꯥꯏꯕꯨ ꯖꯥꯠ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯣꯞ ꯇꯣꯞꯄꯅꯤ. ꯃꯩꯇꯩꯒꯤ ꯙꯔꯃ ꯇꯣꯡꯉꯥꯜꯂꯤ, ꯃꯩꯇꯩꯒꯤ ꯅꯤꯌꯣꯝ ꯇꯣꯡꯉꯥꯜꯂꯤ, ꯃꯩꯇꯩꯒꯤ ꯌꯨꯝꯕꯥꯜ ꯇꯣꯡꯉꯥꯜꯂꯤ, ꯃꯩꯇꯩꯒꯤ ꯆꯛꯆꯥ ꯂꯨꯆꯥ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯃꯥꯟꯅꯗꯦ ꯀꯣ. ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕꯁꯤ ꯃꯤꯅ ꯁꯛ ꯈꯪꯅꯩ. ꯆꯦ ꯑꯅꯨ ꯍꯣꯏꯖꯥꯏꯒꯤ ꯗꯨꯡꯒꯣ ꯅꯤꯉꯣꯜ. ꯗꯨꯡꯒꯣ ꯅꯤꯉꯣꯜ. ꯑꯆꯥ. ꯑꯁꯤꯅꯤ ꯄꯇꯟꯖꯂꯤ. ꯀꯔꯤ ꯍꯥꯏꯅꯤ, ꯎꯄꯥꯏ ꯂꯩꯇꯦ. ꯆꯤꯇ꯭ꯔꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯑꯁꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯕꯣ. ꯂꯥꯛꯑ ꯐꯠ ꯆꯦꯟꯈꯤꯅꯤ. ꯁꯤꯅ ꯍꯣꯔꯦꯟ ꯆꯠꯂꯦꯁꯨ ꯍꯥꯏꯔꯝꯃꯣꯏ, ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯅꯤ. ꯇꯥꯔꯗꯤ ꯑꯩꯁꯦ ꯍꯥꯠꯅꯤꯡꯉꯅꯤ.
ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜ ꯃꯅꯤꯄꯨꯔꯗꯁꯨ ꯒꯣꯕꯤꯟꯗꯒꯤ ꯖꯜꯀꯤꯔꯤ ꯏꯁꯩꯗ ꯁꯅꯥꯏꯕꯤꯃ ꯁꯅꯔꯈꯥ ꯃꯤꯁꯤꯒꯤ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯏꯁꯩꯁꯦ ꯈꯔꯗꯤ ꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯁꯨ ꯁꯛꯂꯤ ꯑꯣꯖꯥ ꯃꯅꯤ ꯁꯛꯏ ꯃꯅꯤꯄꯨꯔꯤ ꯁꯛꯏ कोई हली है इतने कोई हली है इतने मणिपुरी सही बेंगोली कैसे फंसे खबा इसका प्रेम पोंगा रिमने भाई हली है इतने इंडिया के ओजा इसे तंबसे चाही कया मुक्का तमने हाइदी क्रॉस ओने लेब्रो लई सही तंबसे ब्लू मामा क्रॉस लई खोगे राइट तंबदवाना फर्स्ट ईयर सेकंड ईयर थर्ड ईयर ने सुमाना फाउंडेशन कोर्स करिकुलम मैम लई को सही सिदे ब्लू करी हानि माउंडा चाही मसिंग है बोले को इसे क्या यामना लई हाबदा परमाणु न हायब ब्लो कोई समदु मपान टाबल लेंगोजे कुपी नको मसे मसिंग थीदना होय नोमता नोमदी चाही क्या तुम लोई की बजाय को दुगा इसे नट संकीर्तन पुंग इसे तंबसिदी ब्लो अमु हायना कांदे पुंसीना हिंगिबा मखै लोई खम नाइते सेसे अदो अखोइना सक सोलिसिदी ब्लो समना मा फा पोते को अखोइना हजि सक सोलिसे हाय ओ आब मे सु पोते मतमगी मतुइना ओजा सिंग ले सरक्तबदगे कोई उपाय लेते के ने जुबी ओ याइदो अदुने कोइन तोइसे कोना पुलिङैदा इमा ओइना इसिंग सोलगा लापदा मिजाति फमलदी इसिंगदो उसंदे अदुने बेंदो मांगोनदगा फमन पोंते आ सुमांग संगोइदा हयति मयांग लापदा हाना इमिं पुसला फमलले अदुना कोइ मैतेगी चनेबिसे याना मांगसलगले अदुना मांगसलगपता नतना सुगुंबा नियम नीति नायतबा चाबा चिंजाक कामपदगी मीना पुसिलक्तरे अखोइसे कोई मैतेसी मीना याम कीना हो चक्रपुनी हाँ हंडक्तसु अैगी वीडियो अमदा ताहिदबा कमेंट सुम इरेबको और तुमलबा कोल उता तावजी हम और तुम लोग
ꯁꯄꯣꯔꯠ ꯄꯨꯡꯇꯥꯎ ꯇꯥꯏ ꯇꯧꯕ ꯌꯦꯡꯉꯨ ꯑꯍꯥꯟꯕ ꯊꯥꯔꯤꯕꯗꯣ ꯃꯤ ꯌꯥꯝ ꯂꯥꯛꯈꯠꯂꯝꯃꯦ ꯁꯞꯄꯣꯔꯠ ꯐꯖꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯖꯤꯔꯣ ꯇꯥꯔꯦ ꯄꯦꯟꯗꯧ ꯁꯞꯄꯣꯔꯠ ꯃꯤ ꯀꯌꯥ ꯂꯩ ꯍꯩꯈ꯭ꯔꯄꯅꯤ ꯑꯣ ꯀꯥꯏꯒꯤ ꯀꯦꯕ ꯀꯦꯒꯦ ꯄꯥꯝꯕꯤ ꯆꯍꯤ ꯑꯃ ꯂꯩꯔ ꯂꯥꯛꯑꯕꯣ ꯁꯤꯅ ꯁꯨꯒꯗꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯇꯝꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯍꯩꯊꯔꯛꯂꯦ ꯍꯥꯏ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯊꯥꯅꯗꯦ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯦ ꯉꯝꯃꯣꯏ ꯄꯇꯟꯖꯂꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕ ꯖꯥꯕꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯝꯇ ꯄꯨꯟꯕ ꯉꯝꯃꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈꯤꯒꯗꯧꯅꯤ ꯑꯃꯅ ꯊꯥꯅꯗꯕ ꯑꯃꯅ ꯇꯧꯗꯕꯀꯣ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯒꯤ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯈꯟꯅꯔꯁꯨ ꯊꯥꯡ ꯆꯥꯟꯅꯔꯁꯨꯀꯣ ꯃꯣꯏ ꯆꯞ ꯃꯥꯟꯅ ꯄꯨꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯨꯁꯂꯤꯝ ꯍꯥꯏꯗꯅ ꯀꯣꯛꯀ ꯇꯨꯕꯗꯣ ꯃꯈꯣꯏꯗꯤ ꯂꯥꯏꯔꯕꯁꯨ ꯌꯥꯝꯃꯦ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯌꯥꯝꯃꯦ ꯃꯈꯣꯏꯗꯤꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯈꯣꯏ ꯆꯦꯡꯁꯦ ꯄꯋꯥ ꯑꯃꯃꯝ 250 ꯒ꯭ꯔꯥꯝꯒ ꯈꯥꯏꯕꯗꯨꯅꯅꯦ ꯂꯥꯏꯁꯪꯒꯁꯦ RCC ꯍꯧꯗꯅ ꯕꯤꯜꯗꯤꯡ ꯍꯧꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅꯅꯦ ꯂꯥꯏꯁꯪ ꯑꯃ ꯁꯥꯔ ꯆꯍꯤ ꯀꯜꯄ ꯀꯌꯥ ꯑꯃ ꯆꯪꯉꯦꯕ ꯃꯥꯟꯅꯗꯕ ꯂꯥꯏꯒꯤꯅꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯀꯠꯅꯤꯡꯗꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯒꯤ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯀꯔꯕꯥꯔ ꯑꯣꯏꯇꯥꯔꯗꯤꯅꯦ ꯂꯥꯛ ꯄꯨꯊꯣꯛꯀꯅꯦꯕ ꯏꯁꯣꯔꯒꯤ ꯃꯇꯝ ꯌꯧꯔꯒ ꯄꯨꯊꯣꯛꯅꯤꯡꯉꯣꯏ ꯊꯥꯒꯠꯆꯔꯤ ꯆꯤꯇ꯭ꯔꯥ ꯆꯍꯤ ꯑꯃ ꯂꯩꯔ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯑꯣ ꯀꯦꯒꯦ ꯄꯥꯝꯕꯤ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯀꯦꯒꯦ ꯄꯥꯝꯕꯤ ꯆꯤꯇ꯭ꯔꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯅ ꯄꯇꯟꯖꯂꯤ ꯀꯁꯥꯔꯝꯗꯗꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯦ ꯈꯔ ꯀꯜꯂꯤ ꯑꯃ ꯑꯃꯁꯨ ꯀꯜꯂꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯊꯥꯒꯠꯄꯤꯅꯨ ꯆꯍꯤ 5 ꯂꯩꯔ ꯂꯥꯛꯀꯦ ꯈꯨꯗꯤꯡꯅ ꯁꯨꯅꯤꯡꯉꯤ ꯅꯪ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯆꯪꯕꯗ ꯎꯏꯔꯒ ꯄꯥꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯅꯣꯛꯅꯤꯡꯉꯨꯔꯦ ꯑꯣꯖꯥꯒꯤ ꯋꯥ ꯇꯥꯕꯗ ꯆꯨꯝꯃꯤ ꯂꯥꯏꯒꯤꯅꯤ ꯍꯥꯏꯕꯗ ꯍꯩ ꯃꯅꯥ ꯑꯃ ꯀꯠꯅꯤꯡꯗꯦ ꯆꯥꯕꯒꯤꯅꯤ ꯍꯥꯏꯔꯗꯤ ꯈꯨꯖꯥꯛ ꯃꯐꯨ ꯀꯣꯛꯈꯥꯏꯔꯒ ꯆꯥꯂꯨꯛ ꯇꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯄꯇꯟꯖꯂꯤꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯂꯩꯕꯗꯀꯣ ꯕꯖꯥꯔꯗꯅꯦ ꯀꯤꯂꯣꯗ ꯀꯌꯥꯅꯣ ꯃꯇꯝꯗ ꯂꯨꯄꯥ 1,000ꯒ ꯍꯥꯏꯔꯒꯅꯤ ꯁꯥꯕ ꯐꯠ ꯄꯨꯈꯤꯅꯦꯕ
ꯂꯥꯏꯒꯤꯅꯤ ꯍꯥꯏ ꯏꯁꯣꯔꯒꯤꯅꯤ ꯍꯥꯏꯅ ꯂꯐꯣꯏꯗ ꯐꯥꯝ ꯂꯩꯕꯗꯀꯣ ꯃꯃꯟ ꯇꯨꯅꯅꯦꯕ ꯖꯥꯝꯕꯤꯒ ꯌꯥꯝꯃꯜꯂꯦꯒ ꯂꯤꯒ ꯌꯥꯝꯃꯜꯂꯦꯒ ꯇꯔꯀ ꯇꯧꯅꯅꯦꯕ ꯑꯁꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯁꯨꯝ ꯆꯠꯈꯤꯒꯗꯧꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦ ꯊꯃꯣꯏ ꯆꯥꯎꯕ ꯊꯃꯣꯏ ꯙꯔꯃ ꯂꯩꯕ ꯃꯗꯨꯗ ꯍꯤꯡꯁꯥ ꯂꯩꯇꯦ ꯃꯩꯇꯩꯗ ꯑꯗꯒꯤ ꯊꯃꯣꯏ ꯀꯟꯗꯦ ꯊꯃꯣꯏ ꯁꯣꯜꯂꯤ ꯅꯨꯡꯁꯤꯕ ꯃꯌꯥ ꯐꯥꯎꯔꯤ ꯑꯇꯣꯞꯄ ꯖꯥꯠꯇ ꯃꯩꯇꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯍꯤꯡ ꯆꯥꯕ ꯆꯥꯍꯩꯗꯕ ꯆꯥꯕ ꯃꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯛꯀꯅꯤ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯆꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯤꯕ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯤꯁꯤꯅ ꯄꯨꯟꯁꯤꯁꯨ ꯁꯥꯡꯒꯅꯤ ꯃꯗꯩ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯐꯖꯅꯦꯕꯀꯣ ꯁꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯅꯤ ꯄꯇꯟꯖꯂꯤ ꯆꯥꯕꯒꯤ ꯍꯥꯏꯔꯗꯤ ꯈꯨꯖꯥꯏꯐꯥꯎ ꯀꯧꯈꯥꯏꯔꯒ ꯆꯥꯔꯨ ꯇꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯄꯇꯟꯖꯂꯤ ꯃꯁꯦ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯀꯁꯥꯔꯗꯁꯨꯅꯤꯀꯣ ꯑꯗꯨꯕꯨ ꯀꯁꯥꯔꯗꯅ ꯑꯩꯅ ꯃꯁꯨꯗ ꯁꯨꯄꯔ ꯆꯥꯠ 10 ꯊꯥꯕꯗꯣ ꯆꯪꯕ꯭ꯔꯥ ꯑꯩ ꯁꯤꯗꯩꯗꯤ ꯆꯪꯕ ꯃꯥꯜꯂꯦ ꯆꯪꯉꯛꯇꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯋꯥꯐꯝ ꯑꯣ ꯒꯣꯁꯥꯃꯤ ꯇꯦꯖꯃꯅꯤ ꯂꯩ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯦꯖꯃꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯠꯂꯛꯄ ꯅꯤꯌꯣꯝ ꯃꯨꯇꯤ ꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯄꯥꯂꯣꯟ ꯇꯧꯔꯦ ꯀꯁꯥꯔꯗꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯦ ꯇꯧꯔꯒꯁꯨ ꯋꯥꯠꯂꯦ ꯀꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯂꯩꯌꯨꯀꯣ ꯑꯩꯒꯤ ꯁꯤꯗꯗꯤ ꯀꯛꯄ ꯕꯦꯟꯗꯧ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯦꯕꯨ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ ꯕꯦꯟꯗꯧ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯆꯦꯞꯅꯕ ꯀꯩꯕ ꯇꯧꯅꯒ ꯀꯩꯕ ꯊꯧꯔꯥꯡꯖꯔꯦ ꯀꯥꯏꯅꯔꯁꯤ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯇꯟꯖꯂꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝ ꯂꯩꯕꯗ ꯆꯦꯅꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯅꯨꯡꯁꯤꯅꯕ ꯄꯨꯛꯆꯦꯜ ꯈꯣꯟꯖꯦꯜ ꯇꯤꯟꯅꯕ ꯅꯥꯗꯕ ꯆꯦꯛꯇꯕ ꯃꯇꯝ ꯂꯩꯕꯗ ꯑꯩꯅ ꯄꯤꯖꯒꯗꯕ ꯄꯥꯎꯖꯦꯜꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯁꯣꯔꯒꯤ ꯅꯥꯝꯁꯦ ꯀꯥꯎꯗꯕ ꯀꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯅꯥꯝꯁꯦ ꯅꯣꯡꯃꯒꯤ ꯃꯤ ꯃꯉꯥꯇꯪ ꯃꯤ ꯑꯃꯇꯪ ꯊꯃꯣꯏ ꯇꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯟꯖꯔꯕ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯚꯒꯕꯥꯟꯅ ꯀꯣ ꯂꯝꯖꯤꯡꯉꯒ ꯂꯥꯟꯕꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯗꯥꯟ ꯙꯔꯃ ꯌꯥꯝ ꯀꯜꯂꯦ ꯀꯣ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯆꯥꯎꯕ ꯂꯩꯇꯕ ꯑꯃ ꯎꯕꯗ ꯍꯦꯛꯇ ꯄꯤꯊꯣꯛꯅꯤꯡꯕ ꯄꯤꯖꯅꯤꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯒꯦ ꯅꯨꯡꯉꯥꯏꯒꯗꯦ ꯀꯔꯃ ꯇꯧꯕ ꯇꯥꯏꯀꯣ ꯄꯇꯟꯖꯂꯤ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯗꯕ ꯃꯤꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯝꯗꯕ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯄꯥꯝꯗꯕ ꯀꯜꯂꯛꯄ ꯃꯤ ꯍꯧꯕ ꯂꯩꯇꯕ ꯀꯣ
ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃ ꯍꯦꯟꯖꯟꯈꯤꯁꯅꯣ ꯑꯩ ꯀꯩꯁꯨ ꯁꯤꯔꯣꯏ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯕ ꯇꯥꯏ ꯑꯗꯨ ꯂꯨꯄꯥ ꯑꯃ ꯆꯠꯈꯤꯗꯣ ꯂꯨꯄꯥ 10 ꯂꯥꯛꯀꯅꯦꯕ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩꯅ ꯑꯆꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨ ꯑꯆꯨꯝꯕ ꯆꯠꯄꯤꯌꯨ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯀꯔꯃ ꯇꯧꯕꯤꯌꯨ ꯀꯔꯃ ꯍꯥꯏꯕꯗꯤ ꯕꯤꯙꯤꯅ ꯏꯔꯤꯕ ꯔꯦꯈꯥꯗ ꯀꯛꯄ ꯉꯝꯗꯦ ꯍꯥꯏꯅꯩꯀꯣ ꯄꯨꯟꯁꯤꯁꯦ ꯑꯗꯨꯕꯨ ꯀꯔꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯁꯥꯡꯒꯅꯤ ꯑꯗꯨꯅ ꯙꯔꯃ ꯆꯠꯄꯤꯌꯨ ꯀꯔꯃ ꯇꯧꯕꯤꯌꯨ ꯑꯆꯨꯝꯕ ꯆꯠꯄꯤꯌꯨ ꯑꯂꯥꯟꯕ ꯇꯧꯕꯤꯒꯅꯨ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯃꯨꯒꯅꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯄꯇꯟꯖꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯊꯧꯅ ꯑꯅꯨ ꯀꯧꯕ ꯊꯣꯛꯄ ꯃꯇꯝꯗꯣ ꯀꯩ ꯍꯥꯏꯕ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯋꯥꯐꯝꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯄꯇꯟꯖꯂꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯦ 12 ꯃꯇꯨꯡ ꯆꯠꯈ꯭ꯔꯒꯅꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯃꯨꯛ ꯌꯦꯛꯇꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯅ ꯁꯨꯕꯗ ꯅꯣꯡꯃꯗꯕꯨ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯅꯦꯠꯅ ꯀꯩꯒꯨꯝꯕ ꯌꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯟꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯄꯇꯟꯖꯂꯤ ꯖय ꯀ꯭ꯔꯤꯁꯅ ꯄꯣꯊꯥꯕꯤꯔꯣ ꯋꯥꯔꯝꯃꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯄꯇꯟꯖꯂꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯊꯧꯅ ꯃꯩꯁꯅꯥꯝꯒꯤ ꯑꯩꯒꯤ ꯏꯁꯩꯗꯣ ꯊꯥꯔꯛꯀꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯣ ꯍꯣꯏ ꯕꯦꯟꯊꯧ ꯌꯦꯡꯒꯦ ꯕꯦꯟꯊꯧ ꯃꯌꯥꯝ ꯃꯇꯝꯗꯤ ꯌꯥꯝꯃꯛꯇꯦ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯣ ꯀꯩꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯪꯗꯕ ꯈꯪꯍꯧꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯎ ꯑꯩ ꯂꯧꯖꯒꯦ ꯑꯩꯅ ꯈꯪꯖꯕꯁꯨ ꯆꯨꯝꯃꯝꯕ ꯇꯥꯔꯒꯁꯨ ꯂꯥꯜꯂꯝꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯖꯒꯦ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ हरे कृष्णा चुंबे होई माँ हरिता तुलुमदे उइरे है तुलुमदा उइरे हरे कृष्णा चितुंबे इन चितुंबी लागते न हरे मिमी दुकान हलबो थेंग मनी हनक एलबी थात्र मिना इन बिंदो लेना हरे थैंक यू चितुंबी हरे कृष्णा लाइक तो व्यू चितुंबी कन्यांग चाय तेजोने मोबाइल दा वरी सानाबा जागद्रो जागा ए जानी कायदे मनी इचिनाव सुनसी को थागतपसे पेले है बेंथौना होय बेंथौ अगीदी असिम मंगारे अतई हानिंगा के मिते बेंथौ जाय तेजमनी
ꯈꯟꯅꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯌꯥꯏ, ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯌꯥꯏ, ꯑꯩꯅ ꯈꯪꯗꯕꯁꯨ ꯅꯣꯏꯗꯩ ꯈꯪꯍꯧꯕ, ꯅꯣꯏꯅ ꯈꯪꯕꯗꯁꯨ ꯑꯩꯅ ꯈꯪꯖꯍꯧꯕ, ꯃꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯇꯦꯖꯃꯅꯤꯀꯣ. ꯑꯣꯖꯥꯕꯨ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦꯇꯣꯝꯕꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦꯇꯣꯝꯕꯤ? ꯑꯩ ꯂꯣꯏꯒꯗꯧꯔꯦ, ꯃꯤꯅꯤꯠ 9ꯇ ꯉꯥꯏꯔꯦ ꯏꯆꯦꯇꯣꯝꯕꯤ. ꯑꯩꯅ ꯕꯦꯟꯗꯧ ꯂꯩꯅꯥꯗ ꯍꯥꯏꯔꯤꯅꯤ ꯏꯆꯦꯇꯣꯝꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ. ꯍꯌꯦꯡꯗꯒꯤ LB ꯀꯣꯏꯕ ꯄꯣꯊꯥꯔꯁꯤꯔꯥ ꯈꯪꯗ꯭ꯔꯦ. ꯕꯦꯟꯗꯧ ꯄꯣꯊꯥꯕꯤꯅꯣ, ꯉꯝꯃꯤ ꯃꯈꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯟꯗꯧ. ꯏꯆꯦꯇꯣꯝꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯗꯨꯀꯥꯟꯗꯒꯤ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯀꯦ ꯏꯆꯦꯇꯣꯝꯕꯤ? ꯕꯦꯟꯗꯧꯅ ꯈꯨꯠꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ. ꯕ꯭ꯂꯨꯅ ꯏꯅꯦꯇꯣꯝꯕꯤ ꯍꯥꯏꯅ ꯖꯣꯏ ꯍꯥꯏꯅ ꯇꯧꯔꯛꯑꯦ. ꯇꯦꯖꯃꯅꯤ ꯌꯥꯏ, ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯃꯣꯕꯥꯏꯜꯗ, ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯣ. ꯑꯩꯗꯤ ꯇꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏ. ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ, ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯕꯁꯦ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ, ꯃꯌꯥꯝ ꯀꯣꯜꯂꯤꯅꯤ ꯀꯥꯏꯅꯀꯣ. ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯅꯠꯇꯦ, ꯇꯦꯖꯃꯅꯤ. ꯑꯩꯅ ꯑꯉꯝꯕ, ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕ ꯑꯩꯒꯤ ꯇꯦꯂꯦꯟꯗꯣ ꯃꯤꯌꯥꯝꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ. ꯑꯗꯨ ꯍꯧꯒꯠꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤꯀꯣ, ꯄꯩꯁꯥꯒꯤ ꯅꯠꯇꯦ. ꯄꯩꯁꯥ ꯐꯪꯕꯩꯁꯤꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯇꯦꯖꯃꯅꯤ ꯑꯩꯒꯤꯁꯤꯗꯤ. ꯀꯩꯅꯣ ꯄꯩꯁꯥ ꯐꯪꯕ ꯍꯥꯏꯁꯤ ꯆꯦꯟꯅꯦꯜꯗ ꯚ꯭ꯌꯨꯁ 20, 10 ꯁꯨꯃꯥꯏꯅ ꯚ꯭ꯌꯨꯁꯀ ꯂꯥꯛꯑꯒ 50, 60, 100 ꯀꯩꯁꯨ ꯑꯗꯨꯇꯅꯤꯗ ꯄꯩꯁꯥ ꯐꯪꯕ. ꯑꯩꯈꯣꯏꯁꯤꯗꯤ ꯇꯨꯠꯇꯨꯠꯅꯤ. ꯑꯣꯖꯥ ꯑꯩꯗꯤ ꯀꯩꯕ ꯌꯦꯟꯁꯥꯡ ꯁꯦꯕꯣꯠ ꯆꯨꯝꯊꯣꯡꯒ ꯏꯔꯣꯝꯕ ꯆꯥꯔꯦ. ꯑꯣꯖꯥꯒꯤꯗꯤ? ꯏꯆꯦꯇꯣꯝꯕꯤ ꯑꯩꯒꯤꯅ ꯉꯥꯈꯥꯒ ꯑꯋꯥꯊꯕꯤꯒ ꯊꯣꯡꯉꯦ, ꯁꯂꯥꯗ ꯑꯃꯒ. ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯗꯧꯅ ꯏꯆꯦꯇꯣꯝꯕꯤ ꯍꯥꯏꯅ ꯖꯣꯏ ꯇꯧꯈ꯭ꯔꯦ. ꯏꯆꯦꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ. ꯏꯆꯦꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ. ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯦ? ꯇꯦꯖꯃꯅꯤ ꯂꯩꯔꯤꯕꯣ? ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯊꯕꯛ ꯇꯧꯅ 6 AMꯗꯒꯤ ꯈꯨꯠ ꯄꯣꯊꯥꯗ꯭ꯔꯕꯅꯦ. ꯍꯣꯏ ꯕꯦꯟꯗꯧ, ꯀꯜꯂꯤ ꯃꯈꯩ ꯁꯨ ꯇꯥꯏ. ꯕ꯭ꯂꯨ ꯃꯌꯨꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯏꯆꯦꯇꯣꯝꯕꯤ ꯀꯔꯤ ꯃꯊꯦꯜ ꯁꯣꯔꯤ, ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯦ ꯗꯨꯀꯥꯟꯗꯒꯤ? ꯂꯥꯏꯛ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯂꯩꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ. ꯅꯨꯡꯁꯤꯌꯦ ꯏꯆꯦꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ. ꯂꯩꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯇꯦꯖꯃꯅꯤ ꯑꯣꯖꯥꯅ ꯁꯥꯡꯅ ꯃꯇꯝꯗ ꯔꯤꯡ ꯑꯃ ꯄꯤꯕꯤꯔꯛꯑꯣ. ꯑꯣꯖꯥꯅ ꯁꯪꯕ ꯃꯇꯝꯗ ꯔꯤꯡ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏ. ꯀꯃꯥꯏꯅ ꯄꯤꯔꯛꯀꯅꯤ ꯂꯝꯕꯗꯤ ꯂꯩꯇꯅ? ꯏꯆꯦꯇꯣꯝꯕꯤ ꯑꯩꯒꯤ ꯃꯊꯦꯜ ꯍꯣꯁꯇ ꯍꯪꯉꯣ ꯍꯥꯏ. ꯕ꯭ꯂꯨꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯅꯦꯇꯣꯝꯕꯤ ꯍꯥꯏ. ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯑꯁꯤꯅꯤ ꯈꯨꯠꯁꯦ ꯀꯣꯃꯦꯟ ꯉꯝꯗ꯭ꯔꯦ ꯍꯥꯏ. ꯑꯁꯤꯅꯤ ꯕ꯭ꯂꯨ ꯏꯆꯦꯇꯣꯝꯕꯤ, ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯣ. ꯄꯤꯖꯔꯒꯇ ꯍꯥꯎꯕ ꯅꯠꯇꯦ, ꯄꯤꯊꯒꯇ ꯄꯦꯟꯕ ꯅꯠꯇꯦ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯄꯥꯎꯇꯥꯛ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯊꯨꯝꯕꯁꯦ. ꯕ꯭ꯂꯨ ꯏꯆꯦꯇꯣꯝꯕꯤꯀꯣ, ꯑꯁꯤꯃꯨꯛ ꯍꯥꯎꯕ, ꯑꯁꯤꯃꯨꯛ ꯊꯨꯝꯕꯁꯤꯗꯤ
ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗ ꯄꯣꯠꯅꯤ ꯕ꯭ꯂꯨ ꯑꯁꯤꯕꯨ ꯈꯪꯅ ꯑꯩꯈꯣꯏꯕꯨ ꯆꯠꯂꯤ ꯃꯈꯩꯗꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯀꯩꯝꯇ ꯂꯩꯔꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯣ ꯆꯦꯇꯣꯝꯕꯤ ꯅꯝꯕꯔ ꯃꯊꯛꯇ ꯄꯤꯕꯗꯨ ꯌꯦꯡꯕꯤꯌꯨ ꯅꯝꯕꯔ ꯄꯤꯈꯤꯕ꯭ꯔꯥꯅꯦ ꯅꯝꯕꯔ ꯃꯊꯛ ꯄꯤꯈꯤꯕ꯭ꯔꯥ ꯑꯩꯕꯨ ꯎꯍꯧꯗ꯭ꯔꯦꯅꯦ ꯕ꯭ꯂꯨ ꯌꯣꯡ ꯆꯦꯔꯥ ꯕ꯭ꯂꯨ ꯂꯥꯛꯇꯦꯗ ꯕ꯭ꯂꯨ ꯅꯝꯕꯔ ꯂꯥꯛꯇꯦ ꯅꯝꯕꯔ ꯃꯊꯛꯇ ꯄꯤꯕꯗꯨ ꯌꯦꯡꯕꯤꯌꯨ ꯂꯥꯛꯇꯦꯗ ꯕ꯭ꯂꯨ ꯄꯤꯈꯤꯕꯅꯤ ꯍꯥꯏ ꯆꯪꯉꯛꯇꯦꯗ ꯑꯣꯖꯥ ꯑꯩ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯨꯡꯁꯤꯕ ꯏꯕꯨꯙꯧ ꯑꯅꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯇꯕꯤ ꯃꯈꯣꯏꯕꯨ ꯈꯨꯔꯨꯝꯖꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯦꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯇꯤꯖꯃꯤ ꯅꯝꯕꯔ ꯂꯥꯛꯇꯦꯗ ꯑꯣꯖꯥꯅ ꯁꯥꯡꯅ ꯃꯇꯝꯗ ꯔꯤꯡ ꯁꯃꯨꯛꯇ ꯔꯤꯡ ꯄꯤꯕꯤꯔꯛꯎ ꯁꯤꯇꯅꯤ ꯅꯝꯕꯔꯗꯤ ꯂꯥꯛꯇꯦ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯇꯅꯤ ꯅꯝꯕꯔ ꯂꯥꯛꯇ꯭ꯔꯤꯕꯣ ꯇꯨꯖꯃꯅꯤ ꯅꯝꯕꯔ ꯆꯪꯉꯛꯇꯦ ꯃꯣꯃꯣ ꯃꯅꯥꯛꯈꯨꯜꯒꯤ ꯕ꯭ꯂꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯇꯦꯖꯃꯅꯤ ꯅꯝꯕꯔ ꯂꯥꯛꯇꯦꯅ ꯂꯥꯛꯇꯦ ꯅꯝꯕꯔ ꯃꯊꯛꯇ ꯄꯤꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯁꯨꯝꯃꯈꯛꯇꯅ ꯑꯣꯖꯥꯅ ꯁꯪꯕ ꯃꯇꯝꯗ ꯔꯤꯡ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯑꯇꯩꯗꯤ ꯂꯩꯇꯦꯕꯨ ꯕ꯭ꯂꯨ ꯇꯦꯖꯃꯅꯤ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥꯒ ꯁꯤꯅꯤ ꯍꯪꯉꯛꯄꯁꯦ ꯑꯗꯨ ꯃꯊꯛꯇ ꯀꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯋꯥꯐꯝ ꯅꯝꯕꯔ ꯂꯥꯛꯇꯦꯕꯣ ꯇꯨꯖꯃꯅꯤ ꯅꯝꯕꯔ ꯂꯥꯛꯇꯦ ꯅꯝꯕꯔꯗꯣ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟꯗ ꯄꯤꯌꯨ ꯑꯗꯨꯒ ꯀꯛꯑꯣ ꯍꯥꯏꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯦꯖꯃꯅꯤ ꯀꯣꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯝꯕꯔ ꯄꯤꯛ ꯄꯨꯜꯂꯕ ꯑꯗꯨꯝ ꯀꯛꯑꯣ ꯑꯩꯗꯤ ꯀꯛ ꯂꯥꯛꯇꯦꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯁꯨ ꯑꯗꯨꯝ ꯄꯤ ꯀꯩꯗꯧꯕꯒꯤ ꯀꯧꯅꯦ ꯍꯥꯏꯒꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯗꯤ ꯀꯩꯗꯧꯕꯒꯤ ꯄꯤꯗꯅꯤ ꯑꯃ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯦꯜꯕꯤꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯂꯥꯛꯇꯦꯕꯣ ꯇꯦꯖꯃꯅꯤ ꯀꯣꯃꯦꯟꯇꯅꯤ ꯅꯝꯕꯔ ꯌꯥꯎꯔꯛꯇꯦ ꯅꯝꯕꯔ ꯏꯔꯛꯇꯦꯕꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯦꯕꯣ ꯎꯗꯦ ꯑꯇꯩ ꯅꯪ ꯀꯣꯃꯦꯟ ꯃꯛꯇꯅꯤ ꯂꯩꯔꯤꯁꯦ ꯖꯤꯇꯣꯝꯕꯤ ꯍꯌꯦꯡꯒꯤ ꯗꯨꯀꯥꯟ ꯆꯠꯀꯗ꯭ꯔꯣ ꯅꯝꯕꯔ ꯂꯥꯛꯇꯦ ꯅꯦꯠ ꯌꯥꯗꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯑꯩꯁꯤꯒꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦꯅꯦ ꯕꯦꯟꯗꯧ ꯑꯩꯁꯤꯒꯗꯤ ꯅꯦꯠ ꯌꯥꯏꯌꯦ
ꯆꯤꯠꯇꯝꯕꯤ ꯍꯌꯦꯡꯒꯤ ꯗꯨꯀꯥꯟ ꯄꯨꯡ ꯀꯌꯥ ꯆꯠꯀꯗꯒꯦ? ꯂꯥꯛꯇꯦ ꯅꯝꯕꯔ. ꯅꯝꯕꯔ ꯂꯥꯛꯇꯦ. ꯅꯦ ꯒ꯭ꯌꯥꯟ ꯇꯧꯔꯝꯒꯅꯤ. ꯆꯤꯠꯇꯣꯝꯕꯤ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯤꯌꯦ ꯍꯥꯏ. ꯃꯥꯃꯣ ꯑꯃꯨꯛꯀ ꯍꯟꯅ ꯏꯕꯤꯔꯣ ꯅꯝꯕꯔꯗꯣ ꯍꯥꯏ. ꯍꯣꯏ. ꯑꯩꯉꯣꯟꯗꯗꯤ ꯆꯪꯉꯛꯇꯕꯀꯣ. ꯃꯥꯏ ꯀꯣꯃꯦꯟꯗꯤ ꯂꯥꯛꯄ, ꯅꯝꯕꯔꯗꯤ ꯌꯥꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ. ꯅꯝꯕꯔ ꯀꯩꯕ 3ꯂꯛ ꯍꯥꯞꯄꯦ, ꯀꯣꯃꯦꯟꯇꯤ ꯌꯥꯔꯒ ꯈꯪꯗ꯭ꯔꯦ. ꯑꯣ, ꯅꯝꯕꯔ ꯂꯥꯛꯇꯦꯕꯣ ꯇꯦꯖꯃꯅꯤ. ꯀꯣꯃꯦꯟ ꯏꯕꯗꯨꯒ ꯅꯝꯕꯔ ꯁꯨꯝ ꯏꯕꯤꯔꯣ. ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯥꯏꯔꯧꯔꯥ? ꯍꯅꯨꯕ ꯐꯂꯥꯡ, ꯅꯪꯒꯤ ꯅꯝꯕꯔ ꯈꯛꯇꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯀꯛꯇꯁꯨ ꯌꯥꯏ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯁꯞꯄꯣꯔꯠ ꯌꯥꯎꯗꯦꯗ ꯉꯁꯤꯁꯨ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯅꯤ. ꯄꯨꯡ 11:05 ꯇꯥꯔꯦ. ꯏꯆꯦꯇꯣꯝꯕꯤ ꯍꯌꯦꯡꯒꯤ ꯗꯨꯀꯥꯟ ꯆꯠꯀꯗ꯭ꯔꯣ? ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯅꯝꯕꯔꯗꯣ, ꯑꯩꯁꯨ ꯇꯥꯖꯍꯧꯒꯦ. ꯏꯆꯦꯇꯣꯝꯕꯤ ꯂꯩꯔꯤꯕꯣ? ꯋꯥ ꯑꯝꯇ ꯍꯪꯒꯦ. ꯑꯣꯀꯦ ꯇꯦꯖꯃꯅꯤ, ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ. ꯇꯥꯕ꯭ꯔꯣ? ꯇꯦꯖꯃꯅꯤ ꯇꯥꯕ꯭ꯔꯣ ꯕ꯭ꯂꯨ? ꯑꯩ ꯍꯥꯏꯔꯛꯀꯦ. ꯅꯝꯕꯔꯗꯣ ꯍꯣꯁꯀꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯂꯒ ꯅꯝꯕꯔ ꯂꯧꯔꯣ ꯍꯥꯏꯕ. ꯍꯥꯏꯔꯒꯦ. ꯍꯣꯏ. 88228349. ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ ꯇꯦꯖꯃꯅꯤ. 8822872349. ꯆꯤꯟꯅ ꯍꯥꯏꯒꯅꯨ ꯅꯝꯕꯔꯗꯣ, ꯁꯣꯅꯣ ꯍꯣꯁ. ꯑꯩ ꯁꯨꯝ ꯍꯥꯏꯗ ꯃꯌꯥꯝꯗ. ꯑꯩ ꯀꯩꯁꯨ ꯀꯩꯅꯣ ꯇꯧ ꯈꯟꯗꯦ. ꯆꯤꯠꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤꯅꯦ, ꯕ꯭ꯂꯦꯡꯀꯦꯠꯀꯤ ꯀ꯭ꯌꯨꯗꯣ ꯍꯧꯖꯤꯛ ꯀꯌꯥꯒ ꯇꯥꯏ? ꯗꯕꯜꯗꯣ. ꯆꯤꯠꯇꯣꯝꯕꯤ. ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ? ꯑꯋꯥꯊꯕꯤꯒ ꯉꯥꯈꯥ ꯊꯣꯡꯉꯤ. ꯂꯥꯏꯛ ꯇꯧꯕꯤꯌꯣ. ꯑꯩꯈꯣꯏꯒꯤ ꯀꯦ ꯀ꯭ꯌꯨ ꯕ꯭ꯂꯦꯡꯀꯦꯠꯇꯣ ꯀꯌꯥꯒ ꯇꯥꯒꯦ ꯍꯧꯖꯤꯛ ꯗꯕꯜꯗ?
ꯍꯣꯁꯀꯤ ꯚꯤꯗꯤꯑꯣꯗ ꯅꯝꯕꯔ ꯂꯩꯕꯅꯤ, ꯑꯗꯨ ꯂꯧꯔꯒ ꯇꯧ ꯍꯥꯏ꯫ ꯑꯩ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ ꯍꯥꯏ꯫ ꯑꯣꯀꯦ, ꯆꯠꯇ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯧꯔꯦꯕꯅꯦꯀꯣ ꯕ꯭ꯂꯦꯡꯀꯦꯠ ꯑꯩꯈꯣꯏꯒꯤ ꯇꯧꯔꯦ ꯑꯣꯖꯥ꯫ ꯅꯝꯕꯔꯗꯣ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯤꯔꯛꯑꯣ ꯍꯥꯏ꯫ ꯌꯥꯔꯕ ꯇꯦꯖꯕꯃꯅꯤ ꯕ꯭ꯂꯨ? ꯑꯗꯨ ꯑꯩ ꯑꯃꯨꯛꯇ ꯍꯪꯅꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ, ꯑꯩ ꯀꯨꯏꯔꯦꯗ ꯂꯧꯈꯤꯕ꯫ ꯑꯩ ꯕ꯭ꯂꯦꯡꯀꯦꯠ 3ꯔ 4 ꯂꯧꯕꯅꯤ KQꯗꯣ, ꯀꯨꯏꯔꯦ꯫ ꯍꯥꯀꯨꯝꯂ ꯀꯩꯅꯣ ꯂꯧꯕꯅꯤ꯫ ꯌꯥꯔꯦ, ꯊꯦꯡꯀ꯭ꯌꯨ꯫ ꯂꯩꯅꯥ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯔꯣ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈ꯭ꯔꯕ꯫ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤꯁꯤꯅ ꯄꯤꯔꯛꯄꯒ ꯁꯨꯝ ꯗꯤꯂꯤꯠ ꯇꯧ ꯏꯆꯦ ꯇꯣꯝꯕꯤ꯫ ꯑꯩ ꯇꯧ ꯂꯥꯛꯇꯦꯗ, ꯑꯩ ꯀꯅꯥ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯄꯤ꯫ ꯃꯊꯧ ꯂꯩꯔꯒ ꯇꯧꯔꯛꯀꯗꯧꯅꯤ, ꯃꯊꯧ ꯂꯩꯇ ꯃꯤꯅ ꯁꯨꯝ ꯁꯥꯟꯅꯔꯣꯏꯗꯀꯣ꯫ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏ꯫ ꯑꯣꯖꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯨꯝꯃꯅꯤ, ꯂꯣꯏꯁꯤꯜꯂꯅꯤ꯫ ꯃꯤꯅꯤꯠ 5 ꯇꯥꯔꯛꯇ ꯉꯥꯏꯔꯦ꯫ ꯁꯞꯄꯣꯔꯠꯀ ꯌꯥꯎꯗꯦꯗ LBꯁꯦ, ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯇ ꯉꯥꯏꯔꯦ꯫ ꯂꯩꯅꯥ ꯑꯩꯒꯤ ꯅꯝꯕꯔ, ꯍꯣꯁꯁꯦ ꯄꯥꯈꯪꯅꯤ, ꯅꯝꯕꯔ ꯄꯥꯏꯕꯅꯤ, ꯅꯝꯕꯔ 4 ꯄꯥꯏꯕꯅꯤ ꯍꯥꯏ꯫ ꯄꯥꯏꯖꯗꯦ ꯄꯥꯏꯖꯗꯦꯀꯣ ꯕꯦꯟꯙꯧ꯫ ꯍꯌꯦꯡ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗꯒꯤ? ꯅꯦ ꯑꯧ ꯌꯥꯏꯌꯦ, ꯄꯨꯡ 10 ꯃꯇꯨꯡꯗ ꯁꯨꯝ ꯇꯧꯕꯤꯔꯛꯑꯣ ꯇꯦꯖꯕꯃꯅꯤ, ꯌꯥꯅꯤ꯫ ꯍꯥꯀꯨꯝꯗꯣ ꯀꯨꯏꯔꯕꯣꯔꯦ? ꯀꯨꯏꯔꯦꯗꯅ꯫ ꯆꯍꯤ ꯐꯥꯔꯗꯤ ꯀꯨꯏꯔꯦꯗꯅ꯫ ꯌꯥꯅꯤ ꯇꯦꯖꯕꯃꯅꯤ, ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯉꯁꯥꯏꯒꯤ LBꯗ ꯁꯨꯅꯕꯅꯤꯅ ꯂꯥꯏꯞ ꯇꯦꯂꯤꯀꯥꯁꯇ ꯀꯅꯥꯅ ꯍꯟꯕꯅꯣ ꯀꯅꯥꯅ ꯃꯈꯥꯅꯣ ꯈꯪꯅꯗ꯭ꯔꯦ, ꯃꯤꯡ ꯁꯨꯝ ꯄꯟꯅꯔꯦ, ꯃꯁꯤ ꯋꯥꯔꯧꯅꯔꯣꯏꯁꯤ ꯀꯣ꯫ ꯂꯩꯅꯥ ꯎꯔꯕꯣ? ꯎꯗ꯭ꯔꯤꯅꯦ ꯕꯣꯟꯙꯦꯍꯣ ꯏꯆꯦ ꯇꯣꯝꯕꯤ, ꯅꯝꯕꯔ ꯂꯥꯛꯇ꯭ꯔꯤꯌꯦ꯫ ꯀꯃꯥꯏꯅ ꯏꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯂꯥꯛꯇꯦ꯫
ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯐꯕꯗꯣ ꯉꯔꯥꯡ ꯂꯧꯕ ꯑꯣꯏꯅ ꯈꯜꯂꯦ ꯑꯣꯀꯦ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯣꯀꯦ ꯌꯥꯅꯤ ꯁꯨꯅꯁꯤ ꯆꯤꯟꯅꯣ ꯆꯦꯇꯣꯝꯕꯤꯒꯤ ꯅꯝꯕꯔ ꯂꯥꯛꯇꯦ ꯂꯩꯅꯥ ꯄꯔꯦꯡ 3ꯀꯤ ꯃꯊꯛꯇ ꯂꯩꯔꯦ ꯂꯩꯇꯦ ꯆꯦꯇꯣꯝꯕꯤ ꯊꯝꯖꯔꯒꯦ ꯍꯥꯏꯌꯣ ꯑꯣꯀꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯦꯛꯇꯒꯗꯤ ꯍꯌꯦꯡꯃꯨꯛ ꯆꯦꯇꯣꯝꯕꯤ ꯂꯥꯛꯇꯦꯀꯣ ꯅꯝꯕꯔ ꯏꯔꯛꯄ ꯆꯪꯉꯛꯇꯦ ꯌꯥꯕꯤꯔꯕ꯭ꯔꯣ ꯃꯌꯥꯝꯁꯨ ꯎꯗ꯭ꯔꯕ꯭ꯔꯥ ꯎꯗꯦ ꯕꯦꯟꯙꯧ ꯆꯦꯇꯣꯝꯕꯤ ꯂꯥꯛꯇꯦꯌꯦ ꯎꯗꯦ ꯍꯥꯏ ꯍꯣꯏ ꯎꯗꯦ ꯂꯥꯛꯇꯦ ꯑꯣꯖꯥ ꯂꯥꯏꯐꯇ ꯅꯝꯕꯔ ꯏꯕꯁꯦ ꯌꯥꯗꯦꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯏ ꯑꯗꯨꯝ ꯄꯤꯌꯦ ꯑꯩꯁꯤꯒ ꯅꯪ ꯏ ꯌꯥꯗꯕꯀꯣ ꯑꯇꯣꯞꯄ ꯃꯔꯤꯗ ꯏꯔ ꯌꯥꯏꯑꯕꯀꯣ ꯑꯩꯒꯤ ꯃꯦꯁꯦꯟꯖꯔ ꯆꯪꯉ ꯁꯨꯝ ꯊꯥꯕꯤꯔꯛꯎ ꯌꯥꯅꯤ ꯃꯣꯡꯒꯣꯜ ꯁꯤꯡ ꯍꯥꯏꯅ ꯑꯗꯨꯝ ꯁꯔꯁ ꯇꯧꯕ ꯃꯦꯁꯦꯟꯖꯔꯗ ꯁꯨꯝ ꯐꯪꯒꯅꯤ ꯌꯥꯏꯍꯦ ꯌꯥꯕꯅꯤ ꯀꯣꯃꯦꯟ ꯏꯕꯗꯨ ꯑꯗꯨꯝ ꯅꯝꯕꯔ ꯑꯗꯨꯝ ꯏꯔꯣ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯔꯦ ꯕ꯭ꯂꯣ ꯀꯣꯃꯦꯟ ꯏꯔꯤ ꯂꯥꯏꯟꯗꯣ ꯑꯗꯨ ꯅꯝꯕꯔ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦ ꯂꯥꯛꯇꯦ ꯆꯦꯇꯣꯝꯕꯤ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯗꯇꯅꯤ ꯂꯧꯔꯤꯁꯦ ꯅꯝꯕꯔ ꯑꯣꯀꯦ ꯏꯆꯤꯟ ꯃꯌꯥꯝ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯃꯌꯥꯝ ꯆꯦꯇꯣꯝꯕꯤ ꯀꯣꯃꯦꯟ ꯏꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯝꯕꯔ ꯑꯗꯨꯝ ꯏꯕꯤꯔꯣ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯄꯤꯕ ꯂꯣꯏꯔꯒ ꯁꯨꯝ ꯗꯤꯂꯤꯠ ꯇꯧꯁꯤꯟ ꯌꯥꯏ ꯆꯦꯇꯣꯝꯕꯤ ꯍꯣꯏ ꯍꯥꯏ ꯂꯩꯅꯥꯒꯤ ꯑꯃꯨꯛ ꯊꯥꯒꯠꯄꯤꯔꯛꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯕꯦꯟꯙꯧꯅ ꯊꯥꯔꯛꯈꯣ ꯑꯗꯨꯒ ꯌꯦꯡꯍꯜꯂꯣ
ꯑꯩ ꯄꯔꯦꯡꯗꯨꯗ ꯑꯗꯨꯝ ꯏꯌꯦ ꯄꯔꯦꯡꯗꯨꯗ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯣꯏ ꯌꯥꯔꯕ ꯆꯤꯠꯇꯣꯝꯕꯤ ꯌꯥꯗ꯭ꯔꯤ ꯕꯦꯟꯊꯧ ꯌꯥꯗ꯭ꯔꯤ ꯕꯦꯟꯊꯧ ꯑꯝꯇꯪ ꯏꯔ ꯊꯥꯔꯛꯎꯁꯦ ꯌꯥꯔꯕ ꯆꯤꯠꯇꯣꯝꯕꯤ ꯋꯥꯎ ꯁꯪꯒꯤꯇꯥ ꯁꯔꯃ ꯍꯦꯛꯇ ꯂꯩꯌꯦ ꯑꯣꯖꯥꯖꯤ ꯍꯣꯏꯁꯨ ꯁꯪꯒꯤꯇꯥ ꯁꯔꯃ ꯌꯥꯝ ꯊꯦꯡ ꯂꯩꯗꯀꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯎꯅꯗꯕ ꯁꯔꯃ ꯁꯪꯒꯤꯇꯥ ꯁꯔꯃ ꯀꯃꯥꯏ ꯇꯧꯔꯤ ꯅꯥꯍꯦꯛ ꯇꯧꯗꯦꯀꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯣꯖꯥ ꯂꯥꯏꯛ ꯅꯍꯥꯟꯈꯩ ꯂꯥꯛꯂꯨꯔꯒ ꯉꯁꯤ ꯇꯧꯔꯤꯔꯥ ꯂꯦꯞꯂꯨꯔꯒ ꯅꯍꯥꯟꯈꯩ ꯌꯥꯗꯦ ꯆꯤꯠꯇꯣꯝꯕꯤ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯐꯥꯔꯁꯇ ꯊꯥꯔꯝꯃꯦ ꯑꯗꯣ 9:30 ꯑꯗꯨꯋꯥꯏꯗ ꯌꯥꯗꯕꯗꯒꯤ ꯑꯃꯨꯛꯀ ꯁꯦꯀꯦꯟ ꯇ꯭ꯔꯥꯏ ꯇꯧ ꯃꯄꯥꯟ ꯊꯣꯛꯂꯒꯗꯤ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯈꯔ ꯀꯟꯅ ꯆꯪꯂꯨ ꯀꯌꯥ ꯁꯥꯈ꯭ꯔꯗꯤ ꯃꯈꯩ ꯆꯦꯜꯂꯨ ꯂꯩꯅꯥ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯁꯔꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯠꯇꯣꯝꯕꯤ ꯊꯥꯈ꯭ꯔꯕꯅꯤ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯆꯥꯎ ꯑꯍꯥꯎ ꯆꯥꯗꯣꯏꯅꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯆꯥ ꯌꯥꯄꯣꯟꯇꯦ ꯕꯦꯟꯊꯧ ꯂꯩꯅꯥ ꯂꯥꯛꯇꯦꯔꯦ ꯅꯪꯒꯤꯁꯤꯁꯨ ꯑꯗꯨꯅꯤ ꯎꯗꯦꯕ ꯑꯗꯨꯅꯦꯕ ꯎꯗꯦꯕ ꯑꯣꯖꯥ ꯇꯨꯝꯅꯤꯡꯉꯕꯣ ꯀꯨꯏꯔꯦ ꯊꯥꯏꯁꯦ ꯁꯔꯃ ꯄꯨꯡ 10:30 ꯈꯔ ꯍꯦꯜꯂ ꯊꯥꯕꯅꯤ 9:30 ꯊꯥꯔꯝꯃꯦ 9:30ꯗ ꯅꯦꯠ ꯌꯥꯗꯗꯅꯅꯦ ꯇꯣꯛꯎꯔꯦ ꯑꯗꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯅꯦ ꯑꯩꯈꯣꯏ ꯍꯦꯝ ꯂꯥꯛꯑꯦ 11 ꯅꯝꯕꯔ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯎ ꯕꯦꯟꯗꯧ ꯅꯝꯕꯔ ꯊꯥꯈ꯭ꯔꯕꯣ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯒꯗꯕ ꯁꯔꯃꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯤ ꯇꯨꯝꯅꯤꯡꯉꯕꯣ ꯀꯦꯒꯦ ꯉꯁꯥꯏ ꯀꯥꯏ ꯆꯦꯜꯂꯨꯔꯦ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑ ꯆꯪꯉꯛꯏꯔ ꯅꯪ ꯇꯨꯝꯃꯨꯔꯒ ꯎꯏꯔꯒ ꯍꯧꯖꯤꯛꯈꯛ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯂꯩꯅꯥ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯎꯗꯦ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯈꯪꯗꯦꯕꯣ ꯆꯤꯠꯇꯣꯝꯕꯤ ꯁꯔꯃ ꯇꯨꯝꯅꯤꯡꯂꯕꯣ ꯄꯨꯡ ꯀꯌꯥ ꯇꯨꯝꯒꯦ ꯆꯤꯇ꯭ꯔꯥꯗꯤ ꯇꯨꯝꯃꯨꯔꯕ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯆꯪꯉꯛꯄꯁꯦ ꯊꯦꯡꯉꯦ ꯑꯣꯖꯥ ꯊꯦꯡꯉꯦ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯍꯧꯕꯅꯤ ꯆꯔꯥ ꯈꯤꯇꯪ ꯍꯦꯜꯂꯒ ꯅꯦꯠ ꯌꯥꯗꯗꯅꯅꯦ ꯂꯦꯞꯄꯨꯔꯦꯕꯀꯣ 9:30 ꯑꯗꯨꯋꯥꯏꯗ ꯊꯥꯔꯝꯃꯦ ꯑꯩ ꯅꯦꯠ ꯌꯥꯗꯅ ꯂꯦꯞꯄꯨꯔꯦ
ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯥꯏꯅ ꯇꯧꯔ ꯃꯥꯡꯒꯣꯟꯗ ꯊꯣꯔꯒꯗꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯌꯥꯔꯔꯣꯏ ꯅꯝꯕꯔꯁꯦ ꯕꯦꯟꯙꯧ ꯇꯨꯝꯃꯨꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯍꯧꯖꯤꯛꯇ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩ ꯈꯪꯉꯤ ꯑꯣꯖꯥꯗꯤ ꯋꯥꯠꯂꯤ ꯇꯨꯝꯒꯗꯕ ꯌꯥꯝ ꯊꯦꯡ ꯇꯨꯝꯃꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯌꯨꯛꯇꯤ ꯊꯦꯡꯅ ꯍꯧꯔꯝꯅꯤ ꯑꯩ ꯈꯪꯉꯦꯕ ꯆꯤꯇ꯭ꯔꯥ ꯇꯨꯝꯃꯝꯃꯅꯦꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣ ꯅꯪꯗꯤ ꯆꯍꯤ ꯑꯃ ꯂꯩꯔ ꯆꯪꯉꯛꯄꯅꯤꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯎꯏꯗ꯭ꯔꯤꯉꯩꯗ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯣ ꯍꯥꯏꯗꯣ ꯍꯨꯔꯥ ꯍꯨꯔꯥꯅ ꯊꯣꯛꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯕꯤꯗꯤ ꯁꯔꯃꯥꯗꯤ ꯊꯦꯡ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯛꯂꯝꯅꯤ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯒꯤ ꯐꯤꯔꯣꯜ ꯇꯨꯈꯤꯕꯅꯦ ꯑꯣ ꯇꯨꯈꯤꯅꯦ ꯊꯦꯡꯉꯤꯅ ꯄꯟꯖꯥꯕꯤ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯕ꯭ꯔꯣ ꯄꯟꯖꯥꯕꯤ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯕ꯭ꯔꯣ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯔꯁꯤꯀꯣ ꯊꯦꯡꯉꯦ ꯆꯤꯇ꯭ꯔꯥꯁꯨ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯧꯁꯨ ꯄꯣꯊꯥꯔꯁꯤ ꯅꯥꯏꯛꯇ ꯍꯦꯛꯃꯨꯟꯅꯁꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯀꯩꯒꯨꯝꯕ ꯂꯩꯅ ꯑꯩ ꯅꯝꯕꯔ ꯑꯅꯤ ꯑꯅꯤ ꯍꯥꯞꯀꯦ ꯑꯗꯨꯒ ꯄꯨꯟꯁꯜꯂꯣ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯍꯩꯇꯦꯗ ꯑꯣꯖꯥ ꯅꯤꯄꯥꯜ ꯅꯤꯄꯥꯜ ꯑꯅꯤ ꯑꯅꯤ ꯃꯥꯄꯜ ꯑꯍꯨꯝ ꯑꯃꯒ ꯃꯥꯡ ꯑꯃ ꯇꯧꯔ ꯑꯍꯨꯝꯁꯦ ꯃꯌꯦꯛꯁꯦ ꯂꯧꯔꯣ ꯍꯥꯏ ꯑꯣꯀꯦ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥ 85 ꯃꯀꯣꯛꯅꯦ ꯑꯗꯨꯅ ꯏꯆꯦꯇꯣꯝꯕꯤꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯕꯤꯔꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯅꯥꯝꯗꯣ ꯁꯣꯜꯂꯒ ꯍꯣꯏ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯧ ꯂꯩꯅꯥ ꯄꯣꯊꯥꯔꯁꯤ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯦꯇꯣꯝꯕꯤ ꯃꯌꯦꯛꯇꯣ ꯂꯧꯔꯣ ꯍꯥꯏ ꯂꯩꯅꯥ 75 ꯁꯤꯁꯨ ꯍꯥꯏ ꯕ꯭ꯂꯨꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕ꯭ꯂꯨ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯃꯛꯇ ꯕ꯭ꯂꯨꯕꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦꯇꯣꯝꯕꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯅꯥ 43 ꯒꯨꯗ ꯅꯥꯏꯠ ꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯄꯨꯡ 12:30 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯑꯗꯨ ꯎꯅꯁꯤ ꯂꯩꯅꯥ 9877 ꯑꯔꯣꯏꯕꯅꯦ ꯑꯣꯀꯦ ꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯀꯀꯥ ꯑꯣꯏ ꯃꯥ ꯗꯣꯅꯤ ꯋꯦꯜꯀꯝ ꯀꯀꯥ ꯂꯣꯏꯗꯣꯔꯦ ꯑꯣꯟꯂꯤ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦꯀꯣ ꯗꯣꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯔꯤ ꯅꯥꯏꯛ ꯇꯧꯗ꯭ꯔꯥ ꯗꯣꯅꯤ ꯅꯪ ꯍꯧꯖꯤꯛ ꯆꯪꯉꯦ ꯀꯀꯥ ꯂꯣꯏꯒꯗꯧꯔꯦꯀꯣ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦ ꯗꯣꯅꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯉ ꯃꯇꯝꯁꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜ ꯆꯪꯉꯒ ꯀꯀꯥꯕꯨ ꯏꯆꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯆꯥ ꯗꯣꯅꯤꯕꯨ ꯋꯦꯜꯀꯝ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯊꯦꯡꯀ꯭ꯌꯨ ꯗꯣꯅꯤ ꯆꯥꯛ ꯆꯥꯕꯗ ꯈꯨꯝꯃꯧꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯗꯣꯅꯤ ꯆꯥꯛ ꯆꯥꯔꯕ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯑꯅꯨ ꯀꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯍꯧꯖꯤꯛ ꯆꯪꯉꯛꯏ ꯒꯨꯗ ꯅꯥꯏꯠ ꯆꯥꯛ ꯇꯣꯛ ꯉꯥꯏꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯆꯥꯗꯅꯤ ꯆꯥꯛꯁꯤꯡ ꯆꯥꯔ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯅꯨꯀꯆꯥ ꯆꯪꯉꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯏꯔꯗꯤ ꯌꯥꯔꯦ ꯃꯥꯅ ꯄꯣꯠ ꯅꯠꯇꯦ ꯍꯥꯏ ꯑꯣꯀꯦ ꯏꯆꯦꯇꯣꯝꯕꯤ ꯂꯩꯅꯥ ꯎꯔꯕꯣ ꯍꯥꯏ ꯊꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨꯅ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯅꯨ ꯀꯁꯥꯔ
good night hꯧꯖꯤꯛ ꯆꯪꯉꯛꯑꯦ ꯆꯦꯇꯣꯝꯕꯤ ꯂꯧꯔꯦ ꯍꯥꯏ ꯑꯣꯀꯦ good night good night good night ꯑꯗꯨꯗꯤ ꯕꯦꯟꯊꯧ ꯂꯩꯅꯥ ꯑꯩꯉꯣꯟꯗ ꯀꯥꯞꯁꯜꯂꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤꯀꯣ ꯕ꯭ꯂꯨ good night ꯕ꯭ꯂꯨ ꯅꯣꯛꯈ꯭ꯔꯦ ꯕ꯭ꯂꯨꯁꯤ ꯅꯝꯕꯔ ꯄꯤꯈꯣ ꯀꯣ ꯕꯦꯟꯊꯧ ꯂꯩꯅꯥ good night good night good night ꯗꯣꯅꯤ good night ꯏꯆꯥ ꯗꯣꯅꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯀꯣ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯆꯠꯂꯣ ꯅꯥ ꯌꯦꯛꯇꯕ ꯏꯆꯥꯁꯤꯗꯤ ꯀꯣ good morning bye good morning ꯑꯣꯏꯗ꯭ꯔꯤꯀꯣ ꯕꯦꯟꯊꯧ ꯂꯩꯅꯥ 11:30ꯅꯤ good night ꯅꯨꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯗꯦꯠ 14 ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ good night ꯂꯩꯅꯥ ꯄꯨꯅ ꯏꯕ ꯌꯥꯗꯦ ꯄꯨꯟꯅ 이쁘 ꯌꯥꯗꯦ 시나 핵 파래 오케이 치tom비 굿나잇 벤더 굿나잇 치tom비 넘버도 값을로 마얌 바이바이 치tom비 하레 크리스나 굿나잇